Akaswani Imphal, Ningthoukhongjam Suni na pau pazare, ahanbada maroiba pau. Manipur da pungkun marida myoi chatret kuntaruk COVID-19 na nabadagi phakibaga loinana naba pharakpagi changchada marfu mari dasmik amataret yaure. Leibaga sida haukiba numit hubudra mathoi da khwaidagi hanthaba chang oina ngarang COVID ki anoba case lising marfu chanipan kuntra mari thengnaki amasung Leibagi konung Delhi da ngasidagi akaknab athingba kharagi makada kaithel sing amasung mall sing hanglagani. Rajya kharada lockdown ki athingba sing komtok charabasu COVID-19 laichat ki akiba leiba maramna miyamna cheksinba watpagi thawung sing tokpinaba haijare. Yaiba makai yumdagi chathokdana leibiyu tangai padana chathoklabadi face mask upiyu foot taruki social distancing thambiyu maimit amadi khutcha toina hamdoktuna tarutanana thambiyu sungsoi shoidana vaccine kathokpiyu covid kamari leinaba pausingi damak national helpline number 01123978046 natraga 1075 to phone tobiba yagani COVID-19 dagi ngakthoknaba tangai padaba chana kanlon sing ngakna chatpinaba Imphal West ki Deputy Commissioner Thokchom Kiran Kumar na appeal tawriduna hai Miyambu Thokchom Kiran Kumar Deputy Commissioner Imphal West na khurumjari nungsijaraba ireija sing tamthiraba COVID-19 laichatagi kanjanabagi damak ekhoi amuk hanna section bagi firep lominasi isana hek singnaba phawbaga COVID-19 ki test tokpiu COVID ki vaccine soidana kapiu face mask soidana upiu mi amaga gi marakta photaruk lapna leibiu hand sanitizer sijanabiu hand wash natraga sapon sijanaduna khutsa sengna hambiu laichat asidagi nga thoknaba matam gi laingang piba tangai phadaba jana kanglon sing aikhoi khuding mangna ngakna chatminasi section bahaibasina laichat asi tanghandabagi khwaidagi pharaba pambaini mayambu amuk hanna khurumjai Hauzik mapungoiba pau Manipur da haukiba pungkun marida myoi chatret kuntaru COVID-19 na nabadagi phakibaga loinana naba pharakpagi changchada marfu mari dasmik amataret yaure Rajagi Haksel Bibang na ngarang thokpa chirolama da hai haukiba pungkun marida COVID ki anoba case sanga kuntra thengnabaga loinana apunba positive case ki masing lising yangkai mapan sanipan yangkhani thoi sure COVID ki sample punna lising manga sumna yangkai mapan test tawbada myoi sanga kuntra positive oiba thengaki Haiba matamasigi manungda COVID positive oiba myoi 15 sikibaga loinana sikibagi mimigi masing samapan humbudra mari sure Housing Rajya sida COVID-19 ki active case lising nipan sambri maruda mapan leire Rajya sida COVID-19 ki vaccination mai pang chathari sayisigi January 13 Mukhyamantri Nongthambam Biren gi lamjing makhada COVID-19 ki tika thaba hoki Housing Pawbuda myoi lakh mari lising humbutaret sumna humbudra taruk tika kapkhre Rajya ki Health Mission ki Director Dr. N. Samjaina COVID-19 ki ahanba dose kapkhruba myoi singna anisuba dose matam chana suksoi shoidana kapinaba appeal tawri Akoina Presidizama Fokasida, Say Train Panji Mataxida, Yamna Samam Navan Tokre, Akoina Hajavidi, Say Train Panji Matahavi, Koi healthcare workers, frontline workers, Amadi, Akoji, Say Nifu Maridena, Say Yankai Mapan Bova, Janawari Begina, Mars, Homunum, the Kap Humayansi, Koi Matam Hantokidra, Haidana, After Train 3 Dina, Traffic Homunum, the Anova Gomidum, the guidelines, Himatumina, Kita Kapina Vaina, Akoina Ningavani, Madam the Twin Kapagi, Dose kapagi timing assistance tarupanina exam yam da kitan tamam nabule do ko kadra haina koina fukserubuni aduna mayam tamam nabule itana five dose kapiro matung apta plan thidena tratu formununda kapiru haina ina fil tawjiri COVID-19 license singarok pukuding mag tengana ba sarkar na paikat payaba thabak sing paikhatli laina asagi ngathoknabagi khwaidigi marweba thawong amadi miyamna achumba pawning thina khangan baga loinana Haksel amasung Nepiyumbal Matraloina Piba Sexto Tarang Sing Adu Mapungpa Nang Set Pahibasini. Laja da Sitangana Pakat Tarangi Sarukam Oina. Kendra Madi, Raja Sarkar Sing Miam Hanglopo COVID-19 the Marina Wahang Singi Paukumpina Vigidamak, helpline number Sing Hangdokle. Women and Child Development Mantralogi Child Helpline number 1098. Social Justice and Empowerment Mantralogi Senior Citizens Helpline number 14567 Amasung. Psychological Support Helpline number 08046110007 Rajagi helpline number na 0385241168 amasung 1800345381 ni Sabiriba Pawasi Akaswani Imphal dagini
भारत कोविड की एक्टिव केस की मसिंग लेप्तना हंथरकले ngarang thangna tarungi chanba nimit oina nongmada positive oiba mi gi masing lakh amagi makhada leiri haukiba pungkun mari da lebagista covid ki anoba case lising marfu sanipan kuntra mari thengnaki masi haukiba nimit vudra mathoi si da khwari gi hanthaba changni haukiba pungkun mari da covid ki anaba lakh ama lising kuntra ni to hena naba phaki masiga loina na hauzik phawada covid 19 gi naba phakiba mi gi masing koti ani lakh marfu hele naba pharokpagi chang su sada marbuda manga dasmik ani taruk yaure haukiba pungkun mari da COVID positive oiba mi lising ahum sahum subna ahum sikibaga loina sikiba mi gi apunba masing lakh ahum lising humudra chahum marfumari shure lebaki konung dali danga sidagi akaknaba athingba kharagi makhada kaithel sing amasu mo sing hanglagani daligi mukhyamantri Arvind Kejriwal ngarang lockdown gi athingbada kharaga su hena komthoklagani hana lauthoki masiga loina market complex sing amadi mo sing ayuk pung 10 dagi numidang pung 9 phawba hangba yargani Delhi da labor restaurant sing sunga sidagi makhoi sitting capacity ki chang sada yangkhai ga loina na hangba yaragani Imphal ngasi phungba pawse sigi mareba pawsing gi damang hauji Wahengbam Washington leire Washington Thagasari Suni COVID-19 gi paw lau singu mantri na phodi en thokiba Manipur gi kiho mapan da thadokpa amadi Imphal jirbam lambi gi thong sing chaba loisilagani haiba mukhyamantri gi waphamna ngasi Imphal da phungba pawse yambada maroiba paw oiri Manipur da pung kunmari da COVID-19 positive oiba miyoi changma kuntra thengnakiba positive oiba miyoi tara manga sikiba aduga anaba chatret kuntaruk naba phaduna discharge tawkhibagi paw ngasigi pawchi ayambada maroiba paw oina headline tawnari masiga loinana hojik Manipur da active case lising ni pan samri mar phudrama pal leiri phagalakpagi masingna positive oirakpa masingdagi heli hainasu pawchi singda phungnari Imphal Free Press ta nongmada covid ki positive case tatharakpa haibasiga loinana kaithel sing hanglagani haina ahan ba headline da phongli People's Chronicle da numit mangani gi matungda nongmada positive oibagi chang cha da taragi mathakta leire aduga morning bell dana tara manga sibaga loinana raijagi positive oibagi chang hengalakpa ure haina chauna headline piduna phongnari raija sigi tongan mambafam singda organic oiba mong da thaba ki hom ngarang dagi mapanda thadokpa hokibagi pawsu pawse kharada headline tawduna phongnari pongna phamda Manipur gi organic ki hom metric ton ama dasmik ani Delhi amasung Mumbai da thakre sana lepakta Manipur dagi ki hom metric ton ama dasmik ani aeroplane na Gurgaon Jaipur da pukre irei pakta airlift tawduna Manipur gi ki hom mapanda thadokpa hore haina headline tawduna phongli COVID marak sida farmer singda kanaba piba ngamlagani hainasu headline tawri pawasi morning bell dasu headline tawduna phongli lau singu mantri oinam lukhoina sathok leiba makhal gi phodi yan thokiba amadi mahaki wafam missing yam khalapagi matungina phauthoksu hangadabani haibasina Isel Express ta anisaba headline paw oiri Imphal jiribam lambigi makru thonggi mathangda barak thong August phawbada loisinaba pandam thamli haiba mukhyamantri N Biren gi wafam sanalai paki ahanba headline oina phongli huyelan pawda petrol amasung diesel gi mamal liter amada lupa chama amasung marphudra henkre lu kokpada len tabaga pangkhak oire haina ahanba headline pawda phongli ukhul gi pawmi Thotsang Saijana Laikhidabada Mukhyamantri amasung IPR Mantri na lusingduna mahaki maphamda Sardanjali katkibagi paw Sangai Express English edition gi anisaba headline paw ina phongli nokphade gi maming lairaba comedian Thoksam Surmangol Laikhidabagi pawsu pawse kharagi ahan balamai da phongnari Suni Thagatari Washington Loshilakpada COVID-19 dagi ngak thoknaba face mask uppa Foot taruk lapna na laiba khutsa amadi mai mi taru tanana thamba haiba achamba thong ahumasi ngangna chatpinaba amughana ningsingjari arobida maroiba paw amuk Manipur da pung kun mari da mi chatret kun taru COVID-19 na nabadagi fakibaga loinana naba paropagi changcha da marfu mari dasmik amatare yaure laibaga sida hokiba nimit humbuda mathoni da khwaidagi hanthaba changoina ngarang covid ki anoba case lising marfu chanipan kuntra mari thenghaki amasung leibagi konung Delhi da ngasidagi akaknaba athingba kharagi makhada kaithel sing amasung mol sing hanglagani paulujare